Akashwani Imphal Ningthoukhongjam Suni na pau pazari ahanbada maruoiba pau Manipur COVID-19 positive oiba masing leptana hengalagtuna lising tarataruk chatruk kunmathu yore Manipur gi Vidhan Sabha Kendra mangagi maraki mikal gi mirepte lokthokpa ngasi loiragani Pradhan Mantri Narendra Modi na ngasidagi Bihar Vidhan Sabha makal gi vote khomba hauragani amasung Leibag asida COVID-19 na nabadagi pharakpagi chang chada marphumapan hele Leibag asina Malengi laiti duribo COVID-19 gi mayokta punna amata oina lanthengnari lamdam sigi miyamna sakhangnaraba miyoi kayanasu lanteng asida mai paknabagi damak Akashwani Imphal gi ipau kabu gi kuthangda mi pum khuding mangna araiba thawong ahum face mask uppa amaga futaruk lapnana leibinaba mai mit amadi kutsa toina hamdoktuna tarutanana thamnaba apil tawnarakli Manipur film gi saknairabi actress Abenauna thawong ahum asi miyamna ngangna chatpinaba apil tawri Aya Benauni mayambu ikongno na khurumjari Aikhoi mayam COVID-19 vaccine putok triphabudi jackson na laisi sathokpa matamda face mask uppa kaubigano face mask niyam chumna upiyu naton chinban phajana kupsinbiyu sapon natraga hand wash na khud sengna toina hambiyu mi amaga gi marakta social distancing yamdrabada fit taruk thambiyu mayambu amukha na khurumjari Hauzik mapung oiba pau Manipur do COVID-19 positive oiba masing hengalak leptri haukiba pungkun marida naunami chahum ni phumanga positive oirapadagi rajya sida hauzik pawbada puna positive oiba masing lising tarataruk chatruk kun mathoi sure haiba matamasida mi chama marpudra tarukna naba phaduna discharge tauki masi tharaga hauzik pawbada puna naba phakiba masing lising tarani choi chahum marpudra humdoi sure active case lising mari chama ama leiri haukiba pungkun marida Bisnupur jilagi mi ani amasung None jiladagi mi amasikibadagi laina asna sikiba masing sama kuntaret sure Rajyagi COVID-19 kaman control room na ngarang numidang wairam thokiba chirol man hai ngarang Mukhyamantri Nongthombam Biren Singh na sababati oiduna COVID ki maramda khananai naki mifamaduna hauzik phawbada laukhaliba thabak sing laichat asi thinganabagi pambai sing amasung SOP chana hanbagi matang na kumna khananai naki Sarkar no COVID-19 na naraba miyoi punamaki leifam amasung layengnaba khusukulai makata na pikigani amasung SOP amadi COVID appropriate behavior section na ilhannaba hotnabada MLA sing CSO sing amasung volunteer sing na miyambu bhap tahannaba hotnabada mateng pangani hairi COVID-19 laichat thengnabada miyam puna saruk yahannaba Pradhan Mantri Narendra Modi na haudokiba jan andolan COVID appropriate behavior khongjang Manipur sinba thungna kana chathari Jila Pumnamakta District Administration, Police, Medical Amadi Atai, Mari Lainaba Sing Laina, Sigi Matang, the Miambu Bhab, Tahanab Amadi, Tangai for the Nangaka the Bakanglon Ahum, Face Mark, Nium Sumna Upa, Kutsa saying a sapo netra hand sanitizer sitting aduna, doing the Hamdopa Masung, Miam tin Mamapam that mi amaga futaruk the gitadana, Lapnana Laiba Haba, Kanglon Sing Asi, Mapungpan Ilana Kanahonari. Visnupur Jila, the Public Health Engineering Department, PhED, COVID-19 asi Tingana Bohonabada Town Saruk Yari, Zila Asigi, PhED Executive Engineer, Puyam Rambo Singna, COVID appropriate behavior Miam in Binaba, Apil Tauraduna High. COVID-19 virus again Akonova Praza Mayamna, Satagoda face mask Upiu, public places Singda, social distancing Tambiu, Yam the 2 meter distance Mio Yamadagi Mio Yamada Tambiu, Chatopada hand sanitizer Matampumna Maklasi Nabiu, Aikoi Mayam Pulaga COVID-19 as Mayominasi. Manipur gi Vidhan Sabha Kendra mangagi maraki mikhal gi mirep che lokthokpagi aroiba namit ngasini mikhala sida mirep oigadaba chapchaba masing ngasi numidang wairam khanglagani ngarang Churatanpur jila gi Singat Vidhan Sabha Kendra gi independent mirep ama mirep che lokthokibadagi Kendra du BJP gi mirep Ginchuan Hau mathanda lahaure atai Vidhan Sabha Kendra mari Thobal jila gi Lilong amasung Wangjing Tenta Imphal West gi Wangoi amasung Kangpokpi jila gi Saitu Kendra da hauji phawbadi Mirep Sing Loktopogi Pau Laitri Maraki Mikhalasi Matang Thagi Tareta Bot Hadanagani November Tarada Bot Masing Chigani Mirep Loktopo Karamatungadi Kendra Singh asida bot kombagi thabak hanadagi hena kankhatlagani hauzik su Kendra Singh asida tongan ba dolgi mapung oiba
mapung oina BJP, Congress amasung NPP gi luchingba singna vote khomnare ngarang BJP luchingba amasung Mukhya Mantri Ningthoukhongjam Biren singna Wangjing Tentha Kendra gi papalda dola sigi mirik kidamak vote khomki. Thawbal District Police na akaknaba paw ma phangbadagi ngarang numidang wairam Lilong Hauro Hangam Thabi area da mioi amagi yumda thibu humbagi thabak chathabada brown sugar ni haina chingnaba polam kg samani phumatoi rom amasung atopa polam kayamarum phagatle mi ani su phare Lilong Police Station da case ama lokatuna makata na thizili amarom da ngasi ayuk Thawbal District Police na Thawbal Mela ground question duna yumni phurom thibu humbagi thabak chathaki amasung mi chama kunthra rom verification tauki adubu phabu punbadi leite hairi Tabiriba Pawasi Akaswani Imphal dagini Pradhan Mantri Narendra Modi na ngasidagi Bihar Vidhan Sabha Mikhalgi vote khomba hauragani ngasi ahuba nimittam hangna Sasaram Gaya amasung Bhagalpur rally singda saruk yagani Twitter da thagatpa warol amada Sri Modi na hai mak ngasidagi di Bihar gi miyamga punna matam leninanaba tanja phanglagani Pradhan Mantri na hai mak na miyamda NDA gi sokhat thaurangi wafam sing puthokuna thamgani amasung Sungsina bakangbu asida vote pibinaba haijagani COVID-19 laiset manung asida hek yaba makai miyamga unanaba BJP na Bihar da pangthokadoriba Sri Modi gi rally sing adu digital telecast tawgani Bihar gi BJP President Sanjay Deswal na hai Vidhan Sabha Kendra khudingmakta LED screen mari amasung yamna chawba screen amamam thamgani maduda Pradhan Mantri na wangang badu telecast tawduna uhangani mangna hai mirep khudingmak magi kendra da laigani amasung Sri Modi na wangang ba hodringai mamangda miyamda wangangani Congress luchingba Rahul Gandhi su ngasidagi Bihar da vote khomba hauragani mahakna Nawada amasung Bhagalpur jila da rally ani da wangangani Bahujan Samaj Party gi makok Mayawati na Kaimur da Mikhalgi mitin amada wangangani Vidhan Sabha Mikhal asigi ahanba tangkakta jila 13 henbagi Kendra Humbudra matoi tha sigi tukunipan da vote thadanagani maragasida Vidhan Sabha Mikhal asigi ahum suba tangkaki mirete lokthokpa ngasi loiragani Pradhan Mantri Narendra Modi gi Akaswani gi thong da thagi oina sandokpa thauram Man ki baat tha sigi kunmanga da sandokani masida Pradhan Mantri na lebaga sigi amadi mapalam da leiba mioi singda mahaki pukning gi wa phongdokani masi Man ki baat ki humbudra suba episode ni miyamna makogi mot namo app natraga mygov open forum da phongdorokpa yagani miyamna Pradhan Mantri da Hindi natraga Ingraji da phongdorokpa wafam record tawnabagi damak toll free number 1800117800 da dial tawroknabasu hairi Kendra na hari lebagasida COVID-19 na nabadagi pharakpagi chang chada marphu mapan hele haukiba pung kun marida mi lising humudra mapan hena naba pharakhi Haksel Mantraloy na hai hauzik phawbada puna naba phakiba masing lakh humbunipan lising humbudra mari hele hauzik lairiba active case masing asi apunba positive case ki chang ki chada mapan dasmik ani mapan khaktamak oire hauzik active case lakh 8 lising 35 leiri haukiba pung kun marida mi lising yankhai manga chanipan kunthra nipan positive oirakpadagi apunba positive case lakh humbudra 8 hele Nagaland na ngarang mi sama yankhai 8 nauna positive oirakpadagi rajya juda COVID-19 positive oiba apunba masing lising nipan sani mafuda taruk sure hauzik active case lising ama chatret marbudra nipan leiri mi lising taruk Sahum Marbudra Mapan Naba Fakre Mikuni Tuina Laikidre Meghaloi da nauna mi Marbudra Mapan positive oirakpadagi upon the active case masing lisingama chatruk umpumato shure ngarang mi Sahum tare naba farakpadagi puna naba fakiba masing lising taruk samapan marfumato yaure ngarang mi ama sikibagaloina na rajya sida laina asta sikiba masing Humbudra Nipan sure Loshilakpada COVID-19 dagi ngakthongnaba face mask uppa Miyam Chinphamda mi amaga putaruk laknana leiba khutsa sing na hamba amadi mai mit tarutana na thamba haiba asamba thong ahum asi ngangna chatpinaba amuhana ningsingjari arobida maroiba pau amukhana Manipur COVID-19 positive oiba masing leptan hangalaktuna listing tara taruk chatruk kunmatho yaure Manipur gi Vidhan Sabha Kendra manga gi marak ki Mikal gi mirepte lokthokpa ngasi loiragani Pradhan Mantri Narendra Modi na ngasidagi Bihar Vidhan Sabha Mikal gi vote khomba hauragani amasung lebaga sida COVID-19 na nabadagi pharakpagi changchada marphu mapan hele paulojare